Bethany Diaspora Church ki nungsijarabai chilinau sing Prabhu Jisu Krista ki mingda mayambu nungsibgi salam pijari ngasi namajing numit October gi tang trani thoi date 12 2025 numit asi ishor na aikoi da pina biba khakta nataduna mahaki afaba wapau mahaki sastradagi tamin nabagi matam asisu ekoi da pina bire masigi da makta ahan ba makta da ishorbu thagat minasi ngasi ekoi gi text asi Epistle of James chapter 1 gi verses 2 to 4 asi ngasi ekoi paminagani masida ekoi na maru oina nainagadabasi thazaba ishorgi machasing aikhoigi punsida changyeng lakpa matamda masi khudingmak asi harauna aikhoina laugadaba asigi matangdani ishorgi sastra asi aikoi paminasi Jacob James chapter 1 gi verse 2 Aigi ichininaw sa nakoina makhal gi changyeng thengnarabadi madu yamna haraogadaba makni haina singthanaw maramdi nakoigi thajabagi changyeng aduna khang heiba thokhalli haiba nakoina khangi verse 4 da aduga karigumba amata awatpa laitana nakoina mapung phaba amasung changkhonba oinaba khang heiba adu thabak kaloinana mapung phahallu ngasigi text asi aikoi thajabasinggi damakta yamna pukning thaugatningai oiba text amani maram aduna ichilinau sing pukning changna isorgi wahai asi aikoi yengminasi taminasi changyeng punsida changyeng haibasi adumak lai there will be trials in life masi ekoi adum loinamak yagani masi ekoi gi punsida apikpa natraga achauba akanba changyeng kaya malakani ekoi gi punsida masi part and parcel masi leigadawraba adugumba amani haibasi ekoina ningsingminasi masida ekoina hangba yaba question wahang adudi how should we face the trials of life punsigi changyeng kayama lakli base ekoi karamaina thengnagani karamaina ekoi face tawgani ichilinaw marup mapang kaya gi punsida aikoi ni yengba matamda mi mayam amadi masigumba changyeng kaya asina makhoibu ngambiba defeat tawbiba kaya aikoi na uba phangi aduna ichilinaw sing masida aikoi na ngasi sorgi sastra dagi uriba asida karamaina sigumlaba punsigi changyeng kaya ase face tawgani thengnagani aduga karamaina masi spiritually karamaina approach tawgani karamaina yengani haibani to look at trials of life without fear aikoi gi punsida thengnariba changyeng kaya asi aikoi na kigadaba nate without fear akiba laitana thengnagadabani without dismay pukning hanthaba pukning sonthabaga loinana thengnagadaba nate adumakpu with joy harau baga loinana aikhoina punsigi changyeng sing asi thengnagadabani yamna harau gadaba makni haina singthanau hai masi ichilinau sing aikhoigi thamoi nungda Masigi approach na ikoy da karining singhalli
Prabhu Jisu Kristana takpiba wahaising adu aikoida ningsinghalli. Gospel of John gi chapter 16 aduda aikoina yenglabadi Prabhu Jisu Kristana takpiba wahaising adu aikoina thingnagani. Masi aikoi yengminasi Gospel of John chapter 16 gi verse 33 asi aikoi yengsi. Nakoina aingonda ingthaba phangnaba aina hiramsing asi nakoida haibani taibang panda nakoigi awa ana leigani adubu nathauna phau aina taibang panbu ngamle. Ichili now sing Prabhu Jisu Kristana masigi wahai asi ikoi mayam ge damakta thambirami. Tribulation is to be expected. Thaza kraba Ishor gi machasing Jisu gi tunginba aikoi gi punsida awana natraga otnei bi bakaya asi aikoi expect tauba yai, but there may be peace. Adumakpu awana kaya gi maraktasu aikoi gi thamoi nungda ingthaba adu aikoina adum phangba yai. There is also good cheer. Aikoi gi damakta harauningai oiba maram su lei. There must be faith in the Lord that He has overcome the world. Aikoi da yamna nungaizaba harauningai oiba adu karino haiba kanda Prabhu Jisu Kristana taibang panbabu ngamle haibani. Masida aikoi na thazaba thamba matamda aikoi gi punsida sigumba awa ana kaya lakpa matamda otnai biba kaya lakpa matamda aikoi ingthana leiba ngamgani harauba adusu aikoi ngamgani. 1 Peter gi chapter 1 da aikoi ni yengba kanda aikoi gi thazaba ase changyeng taugani hai. Aduga James nasu masiga chap manaba perspective ase aikoi da amuka offer taubani. Our faith will be tested, but we need not be afraid. Aikoi gi thazaba asi changyeng taurakani changyeng kayama lakani adumakpu maduda aikoi kigadaba nate aikoi kiroidabani haibani. Masigi changyeng sing asida aikoi na changyeng kaya asi thingnaba matamda outcome madugi aphaba magi mahai adu kari kari lei haibasi aikoina amuk yengsi. When faith is tested aikoi gi thazabasi changjing taurakpa matamda 1 Peter chapter 1 na phongdok pibagumna faith is refined like gold. Aikoi gi thazabasi sana gumna sengdok piba adu aikoina phangani. Faith also produces patience. Thazaba aduna kari puthorakani haiba kanda khang haiba adu puthorakani. It has the quality of perseverance. Madugi khang haiba aduna aikoi gi damakta awa ana kaya marakta natraga nungaitaba thodok kaya marum ama thoklabasu maduda aikoi khang haiba natraga madubu khangba ngambagi pangal adu aikoida panghangani. It has added quality of endurance. Masina aikoigi damakta khudingmak awaba khudingmak khangba ngambagi quality adu masina hapsan bigani haibani. Actually now sing the work of patience aikoina pukchen tappa natraga khang haibagi thabak sing asi aikoini yengba kanda khang haibasina magi tonganba thabak lei haibasi aikoigi punsida khangma ngami. It must be given a chance to complete its work. Aduna maana taugadaba thabak khang haibagi thabak adu pangthoknanaba madugi chance adu aikoina pifam thoi. The end product is worth it all. Madugi mahai adu maduna puthorakpa pothok adu ngaibada
natraga khangbada aduki matik chaba oigani haibasi ishorgi wahaida ikoina uba phangi aduna the results of patient gi khang haibagi pothok madugi product adu aroiba pothok adu kari oigani haiba kanda the believer becomes perfect thajaba sing adu mapung phaba oirakani aduga mapung phaba haiba kanda mature oiba thajabada mapung phaba yamna khangba wakhan tauba haiba aduga khudingmak asi ingna chikna tapna thingnaba ngamba adugumba punsi adu oihalakani haibani aduga steady and steadfast tapna ingna tauraga lengdana lepa ngambagi pangal adu thajaba singi punsida laihangani aduga the believer becomes complete thajaba singi punsida gari oihalakani khang haiba sigi result oina complete awat palaitaba mapung phaba adu oirakani haibani believers tend to lack in some areas tasengna yengba kanda thajaba aikoigi punsi asida awat pasi amada natraga amada adumak adum ayambasi leibani adumakpu aikoina khang haiba asi leiba matamda awaba aikoigi thajabasi changyeng lakpa matamda aikoina khang haiba asi leiraga aikoina khudingmak asi mapung phana khangba ngamba matamda aikoigi punsida ngasai hairiba awatpasing adu loinamak mangkhragani mapung phaba awatpa leitaba adu oigani patience will help us overcome all the areas of weaknesses that are lacking khang haiba sina aikoigi punsida awatpa leiba khudingmak adu aikoida overcome tauba madubu aikoina ngamhanbagi mating adu khang haiba sina pinabigani haibani ichilinau sing the believer then lacks nothing maduna maram oiraga thajaba sing gipunsida karishu awatpa leiroi lacks nothing haibani amata awatpa karimata leiroi haibani the believer has then made great advances in his faith development aduna thajaba mi aduna khang haiba asi leiba matamda magi thajabagi lamda hena chaukhatpagi adugumba chauraba khongthang natraga advances adu oihanbigani haibani he will find himself stronger and wiser in many areas of faith and life loinana mahaki punsida hena kanba amadi hena singba oihangani maikai kaya marumda natraga areas tongan balamda asuki matik mahaki thajabada mahaki punsida pangal leiba hena singba oihangani haibasi aikoina sastra asi paba matamda u phangi actually now sing aikoina aikoigi punsi asi mun akhanba matamda mi kharana khalli Christian oiba matamda ai Jisu gi tung inba matamda khuding mak ase loina mak Jisu na taubigani ai bu pangbigani aduna ai ngonda awaba karisu leiroi haina khanba mayam su lei adumakpu tasengna aikoina thajaba ama oina leirakpa matamda Jisu gi tung ilakpa matamda aikoigi punsida aikoigi thajaba ase changying mayam ama lai masigi changying sing asi lai dabani ichilenau sing aikoigi thajaba asi hena sanagumna mayek sengba phajaba adu oiraknanaba hena kankhatpa chaukhatpa oiraknanabagi damakta changying sing asi laklibani maduna sanabu magi asengba
sana adu puthoknanabagidamakta maida hapchalaga maduda maina chakhiba khudingmak aduna asengba nataba amotpa loinamak adu maina chakthoklaga lemhauriba asengba sana aduna leiba matamda henna langkhatlakpa henna magun leirakpa adugumna ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯤꯁꯨ ꯑꯣꯏꯔꯛꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯡꯌꯦꯡꯁꯤꯡ ꯑꯁꯤ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯃꯩꯗ ꯆꯥꯡꯌꯦꯡ ꯇꯧꯕ ꯑꯗꯨ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯁꯤꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯛꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣই ꯈꯪꯒꯗꯕꯅꯤ ꯃꯁꯤ ꯌꯥꯝꯅ ꯄꯦꯟꯐꯨꯜ ꯑꯣꯏꯕ ꯌꯥꯝꯅ ꯅꯥꯕ ꯌꯥꯝꯅ ꯈꯥꯡꯕꯗ ꯋꯥꯕ ꯑꯗꯨ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯥꯡ ꯍꯩꯕ ꯄꯦꯁꯦꯟꯁ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯉꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯤꯒꯤ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯇꯣꯉꯥꯟꯒꯅꯤ ꯑꯩꯒꯤ ꯇꯣꯉꯥꯟꯒꯅꯤ ꯃꯥꯟꯅꯕꯁꯨ ꯌꯥꯎꯒꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯑꯩꯈꯣই ꯄꯨꯛꯅꯤꯡ ꯍꯟꯊꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣই ꯀꯤꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣই ꯄꯥꯈꯠꯀꯗꯕ ꯅꯠꯇꯦ ꯑꯩꯈꯣই ꯃꯗꯨꯗ ꯇꯣꯛꯂꯒꯦ ꯃꯁꯤ ꯑꯩ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯈꯥꯡ ꯍꯩꯕ ꯈꯥꯡꯒꯗꯕꯅꯤ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯗꯨꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯄꯥꯏꯔꯒ ꯑꯩꯈꯣই ꯂꯦꯞꯀꯗꯕꯅꯤ ꯍꯦꯟꯅ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯈꯥꯡꯂꯒ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯥꯡ ꯍꯩꯕ ꯍꯥꯏꯕꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯃꯁꯤ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯄꯜꯂꯤꯕ ꯔꯤꯖꯜꯠꯁ ꯃꯌꯥꯝ ꯑꯁꯤ ꯂꯥꯛꯀꯅꯤ ꯃꯗꯨꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯃꯗꯨꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯕꯨ ꯄꯨꯛꯅꯤꯡ ꯑꯃꯨꯛ ꯍꯟꯅ ꯊꯧꯒꯠꯆꯕꯅꯤ ꯑꯩꯈꯣই ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯏ ꯌꯥꯝꯅ ꯂꯨꯏ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣই ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯆꯥꯡꯌꯦꯡ ꯑꯁꯤ ꯑꯋꯥꯕ ꯑꯁꯤ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯑꯩꯈꯣই ꯊꯦꯡꯅꯕ ꯀꯥꯟꯗ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯃꯤꯟꯅꯔꯤꯕ ꯏꯁꯣꯔꯒꯤ ꯁꯥꯁꯇ꯭ꯔꯒꯤ ꯃꯐꯝ ꯑꯁꯤ ꯅꯤꯡꯁꯤꯡꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯛꯄꯤꯕ ꯋꯥꯍꯩꯁꯤꯡ Gospel of John chapter 16ꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟ ꯑꯗꯨ ꯉꯝꯂꯦ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯊꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅꯁꯨ ꯄꯨꯟꯁꯤꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯊꯥꯖꯕꯒꯤ ꯆꯥꯡꯌꯦꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖ ꯑꯁꯤ ꯀꯔꯤꯅꯣ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯧꯕ ꯌꯥꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯅꯝꯕꯔ 1 to check our approach towards the trials of life ꯑꯩꯈꯣই ꯆꯥꯡꯌꯦꯡ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯟꯁꯤ ꯑꯁꯤꯗ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯏ ꯀꯔꯝ ꯍꯥꯏꯅ ꯊꯦꯡꯅꯩ ꯀꯔꯝ ꯍꯥꯏꯅ ꯎꯔꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣই ꯏꯁꯥꯅ ꯌꯦꯡꯁꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ the challenge is to drop the negative approach negative approach ꯑꯣꯏꯕ ꯆꯨꯝꯗꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯃꯌꯥꯝ ꯆꯥꯡꯌꯦꯡ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯌꯦꯡꯂꯝꯕ ꯎꯔꯝꯕ ꯇꯥꯔꯕꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯏꯟꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣই ꯀꯔꯤ ꯇꯧꯒꯅꯤ we adopt a spiritual and biblical approach to the trials of life ꯄꯨꯟꯁꯤꯒꯤ ꯆꯥꯡꯌꯦꯡ ꯃꯌꯥꯝ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ spiritual ꯑꯣꯏꯕ biblical ꯑꯣꯏꯕ approach ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯦꯡꯒꯗꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯗꯤꯜ ꯇꯧꯒꯗꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ approach ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯊꯝꯂꯒ ꯃꯁꯤ ꯑꯩꯈꯣꯏ ꯇꯠꯇꯅ ꯅꯤꯡꯁꯤꯡꯁꯤ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ
thawai achumbagi lambida masigumba punsigi changyeng sing karamaina thengnagani haina khanghan biba asi ekoina apply tawraga aikoina masigi matung ina chatlaga masigi matung ina tawba tarabadi aikoigi damakta hena afaba oigani ngasi aikoi warabasu aikoigi damakta harauba adu hena laigani haibasi mayamda thamjaningi maru oina karigumba trials in life punsida changyeng kaya marum lakpa matamda aikoi harausi ngasai gi aikoi na pathokraba ishorgi shastra aduda James na phongdok piba do aikhoina phajana mayek singna ubani ichili naw sa nakhoina makhal gi changyeng thingnarabadi madu yamna haraugadaba makni haina singtha nau hai yamna haraugadaba makni masi aikoi kauroisi maramdi madu aikoi gi damakta kanaba aikoi gi damakta henna phaningai oina masi ishorna aikoi gi punsida changyeng kaya asi lakhanbani haibasi ningsingsi haibasi hairaga masida loisanjage takrapa mipum khudingmakki mathakta hena ishorna borpina bibo oisinu amen patana tausi wangthoi singthoiraba sargada laiba ipai shorna puthagatli aikhoina punsida thengnariba awaba kaya asi marakta aikhoina khanthaba ngamdabagi maramna aikoi pukning sonthaba aikoigi thajabada hena awaba oihanbiba natraga masida aikoi harauba ngamdaba aduga loinana aikoigi damakta yamna thamoi kainingai oiba aikoibu hena sonthahanba mayam asi aikoigi punsida thengnai adumakpu ngasi nahaki wahai asina aikoibu mu hanna puning thogat pire paisor lakliba changyeng kaya asi ngasidagi hauraga tungda amadi aikoigi punsi asina leiriba makhai ishor nahaki wahaina takpiba thawaigi lambida achumbagi lambida khanghanbiba uhanbiba asigi matung ina punsigi changyeng kaya asi aikoina mayoknaba ngamnanaba thengnaba ngamnanaba nahakna panggal pinabiyo warabasu wana ipaisor aikoi khanghaiba adu nahakna pinabiduna khangba ngamhanbiyo loinana ipaisor asigumba awabagi marak asidasu aikhoigi damaktani aikhoigi phananabagi damaktani aikhoigi thajabasi hena mapung phananabagi damakta aikhoigi punsida karisu awatpa laitanabagi damakta khudingmak asi oiribani laklibani haibasi ningsinghanbiyo maduna aikhoigi thamoida harauba adu thanhanbigani aduga aikoi karisu pukning hantharoi adugi mahutta hena pangal laina akiba laitana masigi punsigi oiriba lakliba changyeng kaya asi thengnaba ngamgani haibasi nahaki wahaidagi aikoina tabaga loinana aikoina thajai khudingmak asi ishor nahakna aikoigi punsida mapung phahanbiyo nahakna aikoibu panggal pibiyo joy oihanbiyo ichilinaw sing mapam tongan lairiba mi khudingmaksu makoigi leifamda ishor nahakna loinabiyo haksangi thawaigi darkar oiba khudingmak nahakna pinabiyo paisor nahakna ngak senbiyo aikoibu loinabiyo awatpa leihanbiganu paisor aikoigi thajaba hena kankhathanbiyo aikoigi pratana tabibagi damakta nahakpu thagatsabaga loinana khudingmak asi aikoibu paptagi handokpiba kanbiba mapur Prabhu Jesu Christagi mingda nijabani amen.